ꯃꯈꯥ ꯇꯥꯔꯛꯄꯗ ꯄꯥꯎꯃꯤꯂꯟ ꯍꯧꯈꯤꯕꯅ ꯆꯠꯊꯔꯛꯂꯤꯕ ꯑꯔꯥꯟꯕ ꯊꯧꯑꯣꯡꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯁꯤꯑꯦꯝ ꯎꯅꯗꯨꯅ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯑꯆꯧꯕ ꯐꯨꯔꯨꯞꯁꯤꯡꯅ ꯑꯄꯤꯛꯄ ꯐꯨꯔꯨꯞꯁꯤꯡꯒꯤ ꯁꯛꯇꯝ ꯃꯥꯡꯍꯟꯕ ꯅꯝꯍꯠꯄꯤꯕ ꯍꯣꯠꯅꯔꯦ ꯍꯥꯏꯅ ꯀꯃꯤꯇꯤ ꯑꯣꯟ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯃꯅꯤꯄꯨꯔ ꯀꯨꯀꯤ ꯍꯤꯜꯁꯀꯤ ꯂꯨꯆꯤꯡꯕ ꯄꯥꯎꯃꯤꯂꯟ ꯍꯧꯈꯤꯕꯅ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯄꯤꯅꯕ ꯉꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯒ ꯎꯅꯗꯨꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯕꯪꯒ꯭ꯂꯣꯗ ꯎꯅꯈꯤꯕ ꯑꯗꯨꯗ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤ, ꯈꯥꯔꯥꯝ ꯌꯨꯅꯤꯌꯟ ꯃꯅꯤꯄꯨꯔ, ꯈꯥꯔꯥꯝ ꯄꯥꯂꯦꯟ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤ, ꯂꯥꯏꯀꯣꯠ, ꯐꯥꯏꯖꯣꯜ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤ, ꯀꯕꯨꯏ ꯌꯨꯅꯤꯌꯟ ꯃꯅꯤꯄꯨꯔ, ꯀꯣꯝ ꯇ꯭ꯔꯥꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ, ꯕꯦꯂꯤ ꯑꯃꯁꯨꯡ ꯀꯥꯡꯆꯨꯞ ꯆꯤꯔꯨ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯤꯍꯨꯠꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯎꯅꯕ ꯑꯗꯨꯗ ꯄꯥꯎꯃꯤꯂꯟ ꯍꯧꯈꯤꯕꯅ ꯀꯣꯝ, ꯆꯤꯔꯨ ꯑꯃꯁꯨꯡ ꯏꯟꯄꯨꯏ ꯌꯥꯎꯅ ꯐꯨꯔꯨꯞ ꯃꯆꯥ ꯃꯆꯥꯁꯤꯡꯕꯨ ꯀꯨꯀꯤ ꯇ꯭ꯔꯥꯏꯕꯅꯤ ꯍꯥꯏꯅ ꯁꯛꯇꯥꯛꯇꯨꯅ ꯅꯦꯁꯅꯦꯜ ꯀꯝꯃꯤꯁꯟ ꯐꯣꯔ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ (NCST)ꯗ ꯋꯥꯀꯠꯈꯤꯕ ꯑꯗꯨꯕꯨ ꯐꯨꯔꯨꯞꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯅꯕ ꯌꯥꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯊꯕꯛ ꯂꯧꯈꯠꯄꯤꯅꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯇꯛꯁꯤꯟꯈꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯈꯠꯂꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯃꯊꯧ ꯇꯥꯕ ꯊꯕꯛ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯅꯨꯡ ꯆꯜꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯀꯣꯝ, ꯆꯤꯔꯨ ꯑꯃꯁꯨꯡ ꯏꯄꯨꯏ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯟꯗꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯞꯗꯦꯠ ꯑꯁꯤꯗꯤ ꯉꯥꯉꯣꯝ ꯁꯨꯔꯆꯟꯗ꯭ꯔ ꯃꯩꯇꯩꯗꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯀꯨꯀꯤꯅ ꯅꯥꯒꯥꯁꯤꯡꯕꯨ ꯀꯌꯥꯝ ꯎꯁꯤꯠꯇꯦ ꯍꯥꯏꯕꯁꯦ ꯌꯦꯡꯉꯨꯅꯦ꯫ ꯃꯈꯣꯏꯅ ꯑꯐꯕ ꯁꯥꯔꯒ ꯅꯥꯒꯥꯁꯤꯡꯕꯨ ꯌꯨꯖ ꯇꯧꯔꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯁꯤ ꯈꯪꯗꯕ ꯀꯌꯥ ꯌꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯅꯥꯒꯥ ꯑꯌꯥꯝꯕꯗꯤ ꯄꯪꯗꯕꯅꯤꯅ ꯀꯨꯀꯤꯒꯤ ꯖꯨꯠ ꯃꯨꯠꯇ ꯆꯠꯅꯤ ꯊꯥꯖꯗꯦ꯫ ꯑꯗꯨꯕꯨ ꯀꯨꯀꯤꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯥꯒꯥꯁꯤꯡꯁꯦ ꯍꯪꯉꯣꯏ ꯆꯥꯕ, ꯁꯍꯤꯡ ꯆꯥꯕ ꯍꯥꯏꯅ ꯂꯛꯅꯔꯤ꯫ ꯇ꯭ꯔꯥꯟꯁꯂꯦꯠ ꯈꯔ ꯇꯧꯖꯒꯦ꯫ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯗꯤ ꯑꯩꯈꯣꯏꯅ ꯐꯪꯗꯧꯔꯤꯕ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯂꯝꯁꯤꯡ ꯑꯗꯨ ꯑꯁꯤ ꯐꯥꯎꯕꯅꯤ꯫ ꯃꯦꯞ ꯑꯁꯤ ꯌꯦꯡꯂꯨꯕꯗ ꯃꯥꯡꯂꯣꯝꯗꯅ ꯃꯩꯇꯩꯁꯤꯡ, ꯇꯨꯡꯗꯅ ꯁꯍꯤꯡ ꯆꯥꯕ ꯅꯥꯒꯥꯁꯤꯡꯅꯤ ꯑꯗꯨꯒ ꯆꯦꯛꯁꯤꯟꯅ ꯂꯩꯕ ꯃꯊꯧ ꯇꯥꯏ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯄꯨꯡ ꯅꯤꯐꯨ ꯅꯤꯄꯥꯟꯒꯤ ꯃꯅꯨꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯂꯧꯊꯣꯛꯇ꯭ꯔꯕꯗꯤ ꯎꯈ꯭ꯔꯨꯜ ꯂꯝꯕꯤ ꯃꯇꯝ ꯀꯛꯇꯅ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯇꯧꯒꯅꯤ꯫ ꯏꯃꯥꯂꯨꯞꯁꯤꯡ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯌꯥꯝꯅ ꯇꯣꯏꯅ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯁꯥꯕꯨꯡꯈꯣꯛ ꯈꯨꯅꯧ, ꯊꯝꯅꯥꯄꯣꯛꯄꯤ, ꯁꯅꯥꯁꯥꯕꯤꯅꯆꯤꯡꯕ ꯊꯪꯅꯔꯤꯕ ꯃꯩꯇꯩ ꯈꯨꯜꯁꯤꯡꯗ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯄꯨꯡ ꯅꯤꯐꯨ ꯅꯤꯄꯥꯟꯒꯤ ꯃꯅꯨꯡꯗ ꯂꯧꯊꯣꯛꯇꯨꯅ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯣꯏꯅ ꯊꯝꯗ꯭ꯔꯕꯗꯤ ꯂꯥꯛꯂꯤꯕ ꯑꯣꯒꯁꯠ 8ꯒꯤ ꯑꯌꯨꯛꯇꯒꯤ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤ ꯃꯇꯝ ꯀꯛꯇꯅ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯇꯧꯔꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯃꯗꯤ ꯏꯃꯥꯂꯨꯞ ꯄꯨꯝꯅꯃꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ LKBBF ꯀꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯑꯣꯏꯅꯥꯝ ꯑꯣꯀꯦꯟ ꯁꯅꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯩꯇꯩ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯇꯨꯅ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯊꯣꯛꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯃꯐꯝ ꯑꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯜ ꯍꯥꯏꯕꯗꯤ ꯁꯥꯕꯨꯡꯈꯣꯛ ꯈꯨꯅꯧ, ꯁꯥꯕꯨꯡꯈꯣꯛ ꯌꯥꯏꯉꯪꯄꯣꯛꯄꯤ, ꯁꯟꯊꯤꯈꯣꯡꯕꯥꯜ, ꯊꯝꯅꯥꯄꯣꯛꯄꯤ ꯑꯃꯗꯤ ꯁꯅꯥꯁꯥꯕꯤꯅꯆꯤꯡꯕꯒꯤ ꯏꯃꯥ, ꯃꯩꯔꯥꯄꯥꯏꯕꯤ ꯏꯃꯥꯁꯤꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁꯛꯅꯥꯏꯔꯕ ꯏꯃꯥꯂꯨꯞ, CSO ꯑꯃꯁꯨꯡ LKBBF ꯀꯤ ꯃꯔꯨ ꯑꯣꯏꯕ ꯊꯧꯃꯤ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯕ ꯇꯨꯡꯗ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯗꯨꯅ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯛꯆꯤꯡ ꯈꯨꯅꯧ SBI ꯕ꯭ꯔꯥꯟꯆ ꯁ꯭ꯇꯦꯠ ꯍꯥꯏꯋꯦ ꯃꯅꯥꯛꯇ ꯊꯝꯕꯤꯌꯨ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯛꯆꯤꯡ ꯈꯨꯅꯧꯗ SBI ꯕ꯭ꯔꯥꯟꯆ ꯑꯃ ꯂꯩꯔꯒꯅꯤ ꯇꯥꯕꯗ ꯀꯛꯆꯤꯡ ꯈꯨꯅꯧ ꯂꯝꯈꯥꯏ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔ ꯑꯃꯗꯤ ꯗꯨꯀꯥꯟ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ SBIꯅ ꯑꯌꯥꯕ ꯄꯤꯕꯤꯔꯕ ꯀꯛꯆꯤꯡ ꯈꯨꯅꯧ ꯂꯝꯈꯥꯏ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯍꯟꯕꯤꯗꯨꯅ ꯂꯝꯗꯝ ꯑꯗꯣꯝꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯃꯗꯤ ꯌꯨꯝꯂꯣꯟꯅꯕ ꯈꯨꯡꯒꯪꯁꯤꯡꯒꯤ ꯈꯟꯕꯤꯗꯨꯅ SBI ꯊꯝꯕꯤꯌꯨ꯫ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯈꯔꯒꯤ ꯊꯧꯁꯤꯜꯗ ꯆꯠꯄꯤꯒꯅꯨ ꯍꯥꯏꯅ ꯀꯛꯆꯤꯡ ꯈꯨꯅꯧ ꯂꯝꯈꯥꯏ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔ ꯑꯦꯟ ꯗꯨꯀꯥꯟ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ TH ꯁꯁꯤꯀꯥꯟꯇꯅ ꯄ꯭ꯔꯦꯁ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯎꯌꯨꯡ ꯈꯨꯅꯧ ꯔꯨꯔꯦꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ, ꯗꯤ ꯁꯥꯎꯊ ꯏꯁꯇꯔꯟ ꯃꯅꯤꯄꯨꯔ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ, ꯄꯥꯡꯒꯜꯇꯥꯕꯤ, ꯑꯦꯂꯥꯡꯀꯥꯡꯄꯣꯛꯄꯤ ꯄꯣꯄꯨꯂꯔ ꯌꯨꯊ ꯀ꯭ꯂꯕ ꯑꯃꯗꯤ ꯌꯨꯊ ꯁ꯭ꯇꯥꯔ ꯁꯣꯁꯤꯑꯦꯜ ꯀ꯭ꯂꯕ ꯋꯥꯡꯖꯤꯡ ꯈꯨꯅꯧꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯛꯆꯤꯡ ꯈꯨꯅꯧ SBI ꯕ꯭ꯔꯥꯟꯆ ꯑꯁꯤ ꯂꯦꯡꯗꯅ ꯊꯝꯕꯤꯅꯕ ꯍꯥꯏꯖꯔꯛꯂꯤ꯫ ꯀꯛꯆꯤꯡ ꯈꯨꯅꯧꯗ ꯁ꯭ꯇꯦꯠ ꯕꯦꯡꯛ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯕ꯭ꯔꯥꯟꯆ ꯑꯃ ꯍꯥꯡꯕꯤꯔꯒꯅꯤ ꯍꯥꯏꯕꯗ ꯈꯨꯡꯒꯪꯁꯤꯡꯒ ꯅꯛꯅꯕꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯈꯨꯜꯂꯣꯟꯅꯕꯁꯤꯡꯒꯤ ꯈꯟꯕꯤꯔꯒ ꯍꯥꯏꯋꯦ ꯃꯅꯥꯛꯇ ꯊꯝꯕꯤꯅꯕ ꯀꯛꯆꯤꯡ ꯈꯨꯅꯧ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯒ SBI ꯕ꯭ꯔꯥꯟꯆ ꯍꯥꯡꯈꯤꯕ ꯇꯥꯔꯒꯗꯤ ꯌꯨꯝꯂꯣꯟꯅꯕꯗ ꯂꯩꯔꯤꯕ ꯈꯨꯡꯒꯪꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯗꯨꯅ ꯅꯤꯡꯕ ꯀꯥꯏꯕ ꯑꯣꯏꯒꯅꯤ꯫ ꯕꯦꯡꯛ ꯍꯥꯏꯕꯁꯤꯗꯤ ꯑꯆꯧꯕ ꯕꯤꯖꯤꯅꯦꯁ ꯑꯃꯅꯤ꯫ ꯕꯦꯡꯛ ꯑꯦꯝꯄ꯭ꯂꯣꯏ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯇꯧꯒꯗꯧꯔꯤꯕ ꯀꯁꯇꯃꯔꯁꯤꯡ ꯑꯃꯗꯤ ꯕꯤꯖꯤꯅꯦꯁ, ꯐꯥꯔꯝ, ꯑꯣꯐꯤꯁ, ꯀꯣꯂꯦꯖꯀꯤ ꯈꯟꯕꯤꯔꯒ ꯍꯥꯏꯋꯦ ꯃꯅꯥꯛꯇ ꯂꯩꯔꯒꯗꯤ ꯄꯥꯡꯒꯜꯇꯥꯕꯤ, ꯋꯥꯡꯖꯤꯡ ꯈꯨꯅꯧ, ꯋꯥꯏꯈꯣꯡ, ꯎꯌꯨꯡ ꯈꯨꯅꯧ, ꯊꯣꯡꯖꯥꯎ ꯑꯃꯗꯤ ꯑꯦꯂꯥꯡꯀꯥꯡꯄꯣꯛꯄꯤ ꯐꯥꯎꯕ ꯕꯦꯡꯛ ꯂꯩꯕꯒꯤ ꯀꯥꯟꯅꯕ ꯐꯪꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ SBI ꯕ꯭ꯔꯥꯟꯆ ꯑꯁꯤ ꯁ꯭ꯇꯦꯠ ꯍꯥꯏꯋꯦ ꯃꯅꯥꯛꯇ ꯊꯝꯕꯤꯌꯨ ꯍꯥꯏꯔꯤ꯫